ꯑꯩꯈꯣꯏ ꯄꯥꯛ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯤꯗ ꯂꯣꯏ ꯏꯔ ꯂꯩꯔꯦ ꯇꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯊꯛꯇꯒꯤ ꯂꯣꯛꯇꯥꯛ ꯌꯦꯡꯒꯦ ꯇꯣ ꯁꯤ ꯃꯊꯛꯇ ꯎꯔꯤꯁꯦ ꯁꯤꯗꯒꯤ ꯌꯦꯡꯗꯣꯏꯅꯦ ꯂꯣꯛꯇꯥꯛꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯥꯔꯒꯦꯀꯣ ꯎꯔꯤꯕ ꯑꯄꯥꯛ ꯑꯄꯥꯛꯄ ꯑꯍꯥꯡ ꯑꯍꯥꯡꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯛꯇꯥꯛ ꯉꯥꯛꯇꯅꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯧꯔꯦ ꯃꯅꯨꯡꯗꯀꯣ ꯒꯦꯠꯁꯤ ꯂꯩꯔꯦ ꯂꯣꯛꯇꯥꯛ ꯌꯦꯡꯕꯒꯤ ꯑꯣꯏꯔꯒꯗꯤ ꯁꯤꯗꯩꯗ ꯂꯥꯛꯇꯣ ꯐꯖꯗ꯭ꯔꯁꯦ ꯂꯣꯛꯇꯥꯛ ꯉꯥꯛꯇꯅꯤ ꯄꯨꯡꯍꯥꯡ ꯍꯥꯡꯒꯩ ꯃꯔꯛꯇ ꯐꯨꯡ ꯈꯔ ꯇꯥꯎꯔꯤ ꯃꯉꯥꯏꯔꯦ ꯂꯣꯛꯇꯥꯛ ꯄꯥꯠ ꯌꯦꯡꯕꯒꯤꯗꯤ ꯈꯨꯃꯟ ꯏꯀꯣ ꯄꯥꯔꯛꯇꯒꯤ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯅ ꯎꯔꯦꯍꯦ ꯁꯤꯗꯅ ꯑꯩꯈꯣꯏ ꯆꯪꯐꯝ ꯒꯦꯠꯇꯣ ꯇꯣ ꯁꯤꯗ ꯆꯪꯒꯗꯧꯕ ꯒꯦꯠꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗꯒ ꯍꯥꯏꯔ ꯍꯣꯖꯪ ꯀꯥꯏꯗꯣ ꯑꯗꯨꯅꯤ ꯂꯣꯛꯇꯥꯛꯀꯤ ꯐꯖꯕꯁꯤ ꯁꯤꯗꯒꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯦ ꯈꯨꯃꯟ ꯏꯀꯣ ꯄꯥꯔꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯛ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯇꯋꯥꯔꯁꯤꯗ ꯀꯥꯔꯒꯀꯣ ꯇꯋꯥꯔꯁꯤꯗꯒꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯅ ꯎꯔꯦ ꯊꯥꯡꯒ ꯀꯔꯥꯡ ꯐꯥꯎ ꯂꯣꯏ ꯎꯏ ꯌꯥꯝ ꯅꯛꯅ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯐꯨꯝ ꯃꯔꯛꯁꯤꯗ ꯉꯥ ꯐꯥꯕ ꯑꯗꯒꯤ ꯐꯨꯝꯗ ꯌꯨꯝ ꯁꯥꯔ ꯂꯩꯕ ꯀꯩꯗꯧꯕ ꯂꯣꯏꯅ ꯎꯔꯦ ꯁꯦ ꯐꯖꯗ꯭ꯔꯥ ꯐꯖꯈ꯭ꯔꯕ ꯂꯣꯛꯇꯥꯛꯀꯤ ꯃꯒꯨꯟꯁꯤ ꯂꯩꯆꯤꯜꯁꯤꯅ ꯑꯃꯨꯛ ꯍꯥꯞꯄꯤꯕꯅꯤꯗꯣ ꯐꯖꯕ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯐꯖꯕ ꯃꯌꯥꯝꯗꯨ ꯃꯌꯥꯝ ꯂꯣꯏ ꯆꯠꯄꯤꯔꯝꯃꯅꯤ ꯍꯥꯏꯔꯤꯕ ꯈꯨꯃꯟ ꯏꯀꯣ ꯄꯥꯔꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯂꯥꯛꯇꯕ ꯌꯥꯝ ꯌꯥꯎꯔꯝꯈꯤꯅꯤ ꯃꯌꯥꯝ ꯈꯪꯗꯕꯅ ꯑꯅꯝꯕꯅꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝ ꯌꯦꯡꯕ ꯂꯥꯛꯑꯝꯃꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯥꯛꯄꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯍꯟꯊꯔꯦ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯆꯨꯗꯅ ꯂꯝꯕꯤꯁꯤ ꯈꯔ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯂꯥꯛꯈꯩ ꯂꯥꯛꯑꯒ ꯂꯝꯕꯤꯁꯤ ꯆꯪꯕ ꯌꯥꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯗꯨꯝ ꯂꯥꯛꯅꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯣꯠꯀ ꯇꯣꯡꯗꯅ ꯑꯉꯥꯡꯈꯩ ꯁꯥꯟꯅꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯇꯣꯡꯉꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯂꯥꯛꯇꯨꯅ ꯌꯦꯡꯕꯤꯌꯨ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯕꯥꯏ ꯗꯥꯅꯥꯎ ꯂꯨꯋꯥ